ꯇꯧꯈꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯊꯤꯡꯈꯤꯕ ꯀꯩꯊꯦꯜꯁꯤꯅ ꯃꯍꯣꯏ ꯃꯕꯦꯟꯊꯧꯒꯤ ꯑꯋꯨꯟ ꯀꯩꯊꯦꯜꯗꯨ ꯉꯥꯏꯔꯦ ꯚꯥꯔꯠ ꯔꯥꯃꯥꯌꯟꯒꯤ ꯂꯥꯛꯉꯝ ꯐꯪꯉꯝꯗ꯭ꯔꯕ ꯙꯔꯃꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗꯗꯤ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯕꯟ ꯑꯗꯨꯃꯛ ꯃꯔꯩꯔꯦ ꯁꯔꯀꯥꯔꯒꯤ ꯀꯥꯔꯐ꯭ꯌꯨꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯅꯥꯛꯆꯥꯕꯤ ꯇꯧꯔꯤ ꯕꯟ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯌꯥꯗꯕꯗꯒꯤ ꯄꯥꯝꯗꯅ ꯏꯆꯥꯁꯤ ꯍꯟꯗꯛꯀꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯒ ꯃꯥꯄꯟ ꯁꯨꯖꯤꯟꯈ꯭ꯔꯦ ꯌꯥꯏꯐ ꯌꯨꯝꯕꯥꯜꯒ ꯕꯟꯒꯁꯤ ꯌꯥꯝꯅꯃꯛ ꯁꯥꯊꯤꯕ ꯌꯦꯛꯅꯕꯒꯤ ꯃꯔꯤ ꯂꯩ ꯊꯥ ꯂꯣꯏꯔꯝꯗꯥꯏꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯥꯌꯣꯛꯅꯔꯨꯕꯅ ꯕꯤꯜ ꯁꯥꯕ ꯂꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯥꯡ 2 ꯑꯁꯤꯗꯁꯨ ꯇꯣꯂꯣꯞ ꯄꯤꯔꯛꯇ꯭ꯔꯦ ꯕꯤꯜ ꯀ꯭ꯂꯥꯛ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯂꯥꯏꯁꯠꯇ ꯌꯥꯎꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯁꯣꯂꯝꯂꯒ ꯁꯤꯟ ꯏꯐꯛ ꯐꯛꯂꯗꯨꯅ ꯍꯜꯂꯛꯏ ꯌꯨꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝꯕꯥꯟ ꯍꯩꯕꯤ ꯂꯩꯃꯅ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯆꯠꯊꯔꯛꯏ ꯑꯍꯧꯕ ꯊꯥ ꯃꯥꯒꯤ ꯈꯣꯏꯔꯣꯝ ꯃꯣꯃꯣꯟ ꯑꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯎꯕ ꯃꯥꯒꯤ ꯃꯣꯃꯣꯟ ꯇꯥꯡ 4-5ꯗꯒꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯗꯒꯤ ꯃꯥꯒꯤ ꯃꯆꯤꯟꯅ ꯁꯧꯕ ꯑꯗꯨꯝ ꯍꯥꯜꯂꯦ ꯐꯝꯐꯥꯠꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯣꯟꯗꯨꯅ ꯊꯅꯝꯕ ꯅꯤꯀꯣꯇꯤꯟ ꯃꯄꯪ ꯑꯣꯜꯂꯕ ꯆꯥꯗꯨ ꯂꯥꯟꯁꯤꯜꯂꯛꯏ ꯅꯛꯅ ꯐꯝꯃꯩ ꯇꯍꯥ ꯍꯪꯂꯛꯏ ꯍꯣ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯀꯔꯤ ꯇꯥꯗꯅꯤ ꯄꯥꯎꯕꯨ ꯇꯥꯗꯦꯕ꯭ꯔꯣ ꯇꯥꯏ ꯑꯩ ꯇꯨꯕꯠ ꯀꯛꯄꯒꯤ ꯃꯑꯣꯡꯗꯨ ꯃꯥ ꯊꯣꯏꯅ ꯅꯥꯆꯨꯡꯗꯦ ꯃꯕꯨꯛ ꯑꯗꯨ ꯄꯨꯔꯗꯨꯅ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯟꯅ ꯍꯪꯂꯛꯏ ꯑꯋꯣꯏꯕꯔꯅꯦ ꯇꯥꯔꯕ꯭ꯔꯣ ꯑꯋꯣꯏꯕꯅꯤꯅꯦ ꯑꯩ ꯕꯤꯜꯒꯤ ꯀꯦꯔꯥꯅꯤꯁꯨ ꯅꯠꯇꯦ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯅꯠꯇꯦ ꯃꯟꯇ꯭ꯔꯤꯁꯨ ꯅꯠꯇꯦ ꯀꯩꯗꯧꯅ ꯑꯣꯏꯗꯕ ꯉꯥꯡꯉꯨꯅꯤ ꯇꯥꯔꯦ ꯑꯦ ꯀꯔꯤ ꯄꯥꯎꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯦ ꯃꯕꯨꯛ ꯀꯪꯍꯟꯕꯗꯨꯗ ꯅꯨꯡꯁꯤꯔꯨꯗ꯭ꯔꯕꯅꯤ ꯅꯨꯃꯤꯠꯇꯨ ꯃꯥꯅ ꯀꯦꯔꯞꯀ ꯇꯧꯔꯗꯨꯅ ꯐꯅꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯀꯌꯥ ꯍꯩꯐꯠꯇꯕ ꯃꯤꯅ ꯁꯥꯕ ꯈꯣꯟ ꯄꯨꯡ ꯃꯥꯟꯕ ꯐꯤꯕꯝ ꯑꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯅꯤꯀꯣꯇꯤꯟ ꯃꯄꯪ ꯌꯣꯠꯅ ꯍꯥꯏꯔꯝꯃꯦ ꯃꯔꯤꯛ ꯆꯨꯝꯈ꯭ꯔꯕ ꯄꯥꯎꯗꯥꯅꯤ ꯑꯍꯥꯟꯕꯗ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯗ ꯐꯥꯏꯜ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯏ ꯑꯅꯤꯁꯨꯕꯗ ꯄꯧꯅꯥ ꯕꯖꯥꯔꯗ ꯃꯣꯔꯦ ꯄꯣꯠꯀꯤ ꯃꯃꯜ ꯆꯥꯗ ꯑꯃ ꯍꯟꯊꯍꯧꯔꯦ ꯑꯍꯨꯝꯁꯨꯕꯗ ꯁꯤꯡꯖꯃꯩꯗ ꯁꯅꯥꯒꯤ ꯃꯃꯜ ꯇꯧꯔꯛꯑꯦ ꯃꯥꯏ ꯍꯧꯅꯕꯤ ꯑꯗꯨ ꯅꯠꯇꯤꯌꯦ ꯏꯕꯨꯡꯉꯣ ꯅꯣꯡꯊꯛ ꯈꯣꯡꯅꯥꯡꯒꯤ ꯋꯥꯅꯦ ꯅꯣꯡꯊꯛ ꯈꯣꯡꯅꯥꯡ ꯈꯪꯕ꯭ꯔꯣ ꯅꯣꯡꯊꯛ ꯈꯣꯡꯅꯥꯡ ꯇꯥꯗꯦ ꯇꯥꯗ꯭ꯔꯤ ꯈꯣꯡꯅꯥꯡ ꯐꯩꯗꯤꯛꯄꯤ ꯇꯥꯔꯦ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯑꯣꯖꯥ ꯑꯃꯅ ꯂꯤꯈꯤꯕꯗꯒꯤ ꯇꯥꯔꯦ ꯁꯇꯤ ꯈꯣꯡꯅꯥꯡ ꯃꯩꯀꯤꯕꯤꯒ ꯀꯣꯟꯅꯅ ꯇꯥꯔꯦ ꯎꯕꯁꯨ ꯎꯔꯦ ꯅꯣꯡꯊꯛ ꯈꯣꯡꯅꯥꯡ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯔꯦ ꯍꯥꯏꯖꯤꯟꯅꯔꯒ ꯋꯥ ꯊꯩꯗꯣꯛꯂꯒꯦ ꯈꯜꯂꯨꯕꯗꯨ ꯌꯥꯅꯤꯡꯉꯛꯇ꯭ꯔꯦ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯇꯧꯔꯨꯒꯗꯧꯁꯨ ꯏꯀꯥꯏꯔꯞ ꯆꯥꯔꯦ ꯍꯪꯂꯨꯏ ꯈꯔꯗꯤ ꯇꯥꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯕ ꯀꯔꯤ ꯍꯥꯏꯅꯕ ꯍꯣ ꯃꯁꯦꯝꯅ ꯃꯔꯧꯔ ꯀꯩꯅꯣ ꯍꯥꯏꯔꯤꯌꯦ ꯅꯤꯂꯥꯝ ꯂꯥꯎꯔꯅꯤ ꯍꯥꯏꯔꯤ ꯍꯥ ꯀꯩꯅꯣ ꯅꯤꯂꯥꯝ ꯂꯥꯎꯗꯧꯔꯤꯕ ꯄꯥꯠꯂ ꯑꯅꯥꯔꯀꯜꯂꯤꯔꯣ ꯏꯍꯦ ꯍꯥꯏꯔꯤꯃꯛꯇꯗ ꯍꯣ ꯈꯣꯡꯅꯥꯡꯗꯣ ꯂꯥꯎꯗꯧꯔꯤꯕ ꯅꯣꯡꯊꯛ ꯈꯣꯡꯅꯥꯡꯗꯣ ꯑꯣ ꯃꯗꯨꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ ꯑꯗ ꯀꯗꯥꯏꯗ ꯂꯩꯕ ꯅꯣꯡꯊꯛ ꯈꯣꯡꯅꯥꯡ ꯍꯥꯏꯔꯤꯕꯗꯨꯅ ꯍꯣ ꯑꯗꯨꯅꯦ ꯑꯩꯅ ꯈꯪꯗ꯭ꯔꯤꯕꯁꯦ ꯅꯪ ꯇꯥ ꯂꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯇꯥꯅꯤꯡꯕ ꯑꯁ ꯍꯔꯦ ꯅꯪꯒꯤ ꯄꯥꯎꯁꯤꯗꯤ ꯃꯪꯗ ꯁꯥꯃꯨꯅ ꯇꯥꯟꯕꯒꯤ ꯄꯥꯎꯗꯥꯗ ꯍꯦꯛ ꯂꯩꯍꯦ ꯄꯥꯃꯨꯕꯤ ꯏꯅꯦꯝꯆꯥ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯗꯨꯒꯨꯝꯕ ꯄꯥꯎꯗꯥꯗꯣ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔ ꯁꯦꯝꯃꯦ ꯀꯥꯏꯔꯦ ꯐꯣꯠꯂꯦ ꯇꯣꯞꯄꯦ ꯇꯠꯂꯦ ꯍꯥꯏꯕꯒꯨꯝꯕ ꯆꯦꯡ ꯍꯣꯡꯂꯦ ꯆꯤꯅꯤ ꯐꯪꯉꯦ ꯕꯤꯂꯥꯃꯇꯤ ꯃꯔꯥꯡ ꯀꯥꯏꯔꯦ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯦ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯎꯊꯤ ꯀꯧꯏ ꯑꯩꯉꯣꯟꯗꯗꯤ ꯀꯅꯥ ꯅꯠꯇꯦ ꯁꯇꯤ ꯃꯇꯩꯅꯤ ꯍꯥꯏꯗꯅ ꯇꯝꯃꯦꯀꯣ ꯅꯆꯥꯁꯤꯡꯗꯗꯤ ꯇꯝꯃꯨꯅꯨ ꯏꯕꯦꯝꯃ ꯄꯪꯅꯣꯛ ꯍꯦꯛ ꯅꯣꯛꯁꯤꯟꯕꯤꯔꯝꯂꯒ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯆꯣ ꯆꯥꯛꯃꯩ ꯊꯥꯒꯠꯂꯨꯔꯣ ꯋꯥꯐꯝ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯗ ꯂꯦꯞꯅꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯨꯝꯂꯛꯄ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯐꯠ ꯂꯤꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯦ ꯌꯥꯝ ꯋꯥꯡꯉꯦꯅꯦ ꯃꯍꯣꯏ ꯅꯣꯡꯊꯛ ꯈꯣꯡꯅꯥꯡ ꯍꯥꯏꯕꯗꯨꯗꯤ ꯍꯥ ꯀꯌꯥꯝ ꯋꯥꯡꯕꯒꯦ ꯌꯥꯝ ꯋꯥꯡꯉꯦꯌꯦ ꯀꯩꯅꯣ ꯈꯣꯡꯅꯥꯡꯅꯤꯗꯅ ꯐꯅ ꯋꯥꯡꯕ ꯇꯥꯕꯅꯤ ꯆꯥꯎꯁꯨ ꯆꯥꯎꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯆꯥꯎꯕꯖꯥꯠꯅꯤ ꯃꯥꯅ ꯈꯣꯡꯅꯥꯡꯅꯤꯅ ꯄꯤꯛꯐꯝꯗꯤ ꯊꯣꯛꯇꯕ ꯍꯣꯏꯅꯦ ꯃꯅꯥꯒꯥꯛꯇꯨ ꯄꯨꯡꯏ ꯍꯥꯏꯌꯦ ꯏꯁ ꯃꯁꯥꯁꯨ ꯐꯖꯅ ꯂꯣꯡꯕꯖꯥꯠꯅꯤꯗ ꯏꯃꯥ ꯑꯗꯨꯗꯤ ꯃꯔꯥꯁꯨ ꯌꯥꯝꯅ ꯆꯠꯂꯝꯒꯅꯤ ꯏꯃꯥ ꯆꯠꯂꯕ ꯖꯥꯠꯅꯤꯅꯦ ꯐꯖꯔꯕ ꯖꯥꯠꯅꯤꯗ ꯁꯥꯊꯤꯅ ꯌꯦꯡꯕ ꯌꯥꯕ ꯖꯥꯠꯅꯤ
Mama masana sanaba warini ai phana kuina wa ngangdana taduna lei adubu hangloi nate kadai da hobano karam tobano karino nangbu uraklabro papa udi salude pa oina tabagi wani to amhani namana sa amana hende amana wate kanade sak sa thoklaga hayeng nganta koiba nanganaba nganta tum thouro aina hayeng phanglakadaba tolop aduna kari kamdawna kadomdagi menba hausige haina paramaga tumage kanade thoaba ama lakchani haiduna khalakpagadi isanupa yaima hanjela e thengna halakpagi sairusira khanbani hayeng phis pudongni purisu yadre haibagi wafam amuk hanna taraklabadi mang hawoi isoi soreni khanbadagi adum tokle masin manaw kamasa aduda wari sanaba tai nongthak khongnang aduki maramdani aisu na thangatuna phana kuina tarami amadumasu ataba pauda pangtamda tammi tangdang bawadi ihai haide amhani ai adum tumthare mangda usek amana khongnang asauba ama senduna pairamba mayak sengna urammi mathangi numittu office ta khongnang adugi maramda khara ngangna batai tolop ki wafam namthaduna haurakpa ngamkhide khongnang du nilam tawgani haiba numit adugi ayuktu usek masa khonglakpa aduda isa sing karomda murung taunaba tai mamada hangbada ahanga yai madugi makhaduga nilam lauba yengba chatkadabagi panglang langbani haina tamme kari kananaba larik laisudi auragi haidaduna haidana ngangloi isa singidi khangde mamana di iwa thoina laukhide ayuk thenglapna sa nung thaklaba matungda aisu sutiga oibane mayeng loge leple masa singda hanghauba mamada hangloi mafam dubu kadai da negene ho khongnang leiba mafam duda taredana ihe khongnang leifam dubu ni ne aina hanglibase secretary mayam phampham anauba haye o adudi singmaya giduda oiba tare adom da saludaba phana koire thabak masa phana leiduna su lablab takhibaduga mahoi aduagi kangbuduga wa haiba tanbaga isa sing inau singda nek poisina boy tuduna adom marakhibani aina thungluba matamduda mi phana yamna tilamle hauba makti hauramdri mayamdu pangyengda yengnarami aisu yenglu khongnang haubagi maongdi iu ude hanglui amada taglai mana manungda haubra kaino khangdene mi pangsangda sangnaki kaino ne hariba sibu ubu manungda hauba haunabrane amada amuk hanglui khumlaklamme makhoi si nakanda hauba oiramale sangi haidana sangubabu mi krik ine adum tanduna thoraklabani ibungo sangbadi yabra yabani nilam okadabani hairaga adum changhanbani lengsin biyu sangmusira aibo ekagarisina kadaida kanada sinaramaga sangdauriba adubu laklabanina yengbadi sumbra yenglaga kari kanaga doriba khana khanjanari ngai mi mayamdu mari thoraknare khudakta nilam lauba haure mamal hunaba mi yamde mahoi mari manga khaktani mantri gi mi manba thikadar su manba oza hairap manba nupa amana oke sel masingdi tana khanghaude masigi matung tarani muk leiraga khongnang asawbadu yanbada section asawbadu matairomda phana sangna ningkhaire haibagi pau ama tai satuna yengloi mi yamna adumak tilamme mantri amaga secretary amaga gi marakta leiba phaklang amagi mathakta hauba u oiramme yumthakta phaklanga panana naptuna haurakpani useki amangba gumbadagi haurakhiba oiramba yai ngangnai sumi phana wange saure mari satharakpana leibaki leimai yauba yauramme asauba mantri amana itharakpadagi chief secretary na loisangdugi mali ahumga saukidar aniga thabaktagi pothahange taurambani ukil amana mahoi appointment letter da yumpham oiduna yetpadagi thabak lokthokpa ngamkhidre thongjil mapanda khongnang mapatuta phamba samprasi amadi singlomda transfer tawkhra male
ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯔꯥꯏꯂꯥꯠꯄꯝ ꯕꯤꯅꯣꯗꯤꯅꯤ ꯗꯦꯕꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯂꯪꯗꯥꯏ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕ ꯃꯇꯝꯅꯤ ꯅꯤꯇꯤꯗꯒꯤ ꯈꯔ ꯊꯦꯡꯕꯗꯤ ꯃꯥꯜꯂꯦ ꯇꯝꯄꯥꯛ ꯃꯥꯒꯤ ꯀꯥꯗ ꯍꯣꯕꯦ ꯍꯣꯕꯦ ꯑꯣꯐꯤꯁ ꯀꯨꯝꯂꯛꯄꯒꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯄꯗꯃꯛ ꯉꯥꯏꯔꯤ ꯇꯝꯄꯥꯛ ꯌꯥꯛꯅ ꯀꯧꯔꯛꯄ ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯍꯧꯁꯥꯒ ꯈꯦꯠꯅꯩ ꯇꯝꯄꯥꯛ ꯏꯄꯥ ꯄꯥꯈꯠꯆꯅ ꯃꯥꯡꯒꯣꯜꯒ ꯇꯥꯏꯅꯕ ꯃꯤꯍꯨꯠ ꯊꯣꯡꯗꯨꯒꯤ ꯄꯔꯥꯔꯗꯨ ꯍꯥꯡꯗꯣꯛꯏ ꯃꯅꯦꯝꯗꯨ ꯃꯥꯕꯨ ꯎꯔꯕ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯅꯀꯦ ꯁꯦꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦꯔꯥ ꯅꯆꯥꯁꯦ ꯌꯦꯡꯉꯨ ꯅꯣꯡꯉꯥꯟꯕꯗꯒꯤꯅꯤ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯦ ꯇꯝꯄꯥꯛ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗꯨ ꯃꯍꯧꯁꯥꯗꯒꯤ ꯈꯔ ꯀꯟꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯄꯔꯞ ꯊꯣꯔꯛꯂꯒ ꯃꯁꯥꯗꯨ ꯃꯁꯥꯏꯒꯟ ꯂꯥꯛꯇꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯤꯡꯁꯤꯜꯂꯤ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯗꯨꯁꯨ ꯃꯅꯤꯡ ꯊꯨꯡꯗ꯭ꯔꯕꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯇꯥꯕ ꯃꯈꯩ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯃꯁꯜ ꯅꯨꯄꯤꯅ ꯑꯃꯨꯛ ꯂꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯑꯉꯥꯡꯗꯨꯕꯨ ꯀꯞꯍꯟꯗ꯭ꯔꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯁꯤꯗ ꯑꯣꯟꯊꯣꯛꯅꯁꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯇꯝꯄꯥꯛ ꯈꯔ ꯋꯥꯔꯧꯅ ꯃꯁꯜ ꯃꯅꯦꯝꯁꯨ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯃ ꯄꯣꯛꯂꯝꯕꯁꯤꯅ ꯑꯩꯕꯨ ꯃꯅꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯝꯁꯤꯗ ꯅꯍꯥꯛꯄꯨ ꯂꯩꯍꯜꯂꯤꯕꯁꯦ ꯈꯪꯉꯨ ꯏꯁꯨꯁꯤ ꯂꯩꯔꯝꯕꯗꯒꯤꯅꯤ ꯃꯗꯨ ꯈꯪꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯃꯅꯦꯝꯒꯤ ꯋꯥꯍꯩꯅꯤ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯃꯥꯡꯈꯤꯕꯒꯨꯝꯃꯤ ꯃꯗꯨꯇꯅ ꯑꯃꯨꯛꯀꯁꯨ ꯄꯦꯟꯗꯕꯒꯨꯝ ꯃꯅꯦꯝꯅ ꯃꯉꯣꯟꯗꯒꯤ ꯑꯉꯥꯡꯗꯨꯕꯨ ꯑꯃꯨꯛ ꯅꯝ ꯍꯥꯗꯨꯅ ꯃꯨꯟꯗꯨꯅ ꯄꯨꯈꯤ ꯇꯝꯄꯥꯛ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯍꯛ ꯈꯨꯗꯤꯡꯃꯛ ꯃꯥꯡꯁꯤꯜꯂꯛꯄꯒꯨꯝꯃꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯨꯏ ꯑꯃꯨꯛꯁꯨ ꯈꯟꯊꯔꯨꯏ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯏꯁꯣꯔꯅ ꯅꯝꯗꯨꯅ ꯃꯉꯣꯟꯗꯒꯤ ꯃꯨꯟꯈ꯭ꯔꯤꯕꯅꯣ ꯃꯥꯒꯤ ꯃꯔꯥꯜꯅ ꯀꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯃꯔꯥꯏꯕꯛꯇ ꯇꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯂꯒꯗ꯭ꯔꯥ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯄꯦꯟꯖꯔꯝꯒꯗꯕꯅꯤ ꯃꯗꯨꯁꯨ ꯅꯠꯈꯤꯗꯦ ꯂꯝꯕꯤꯗ ꯅꯍꯥꯔꯣꯜꯒ ꯄꯨꯂꯤꯁꯀ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯁꯣꯏꯗꯨꯅ ꯁꯨꯞꯅꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯈꯛꯇꯪꯗ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ ꯇꯒꯠ ꯇꯦꯛꯄ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯨ ꯀꯣꯟꯗꯨꯅ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯍꯤꯡꯅꯕꯒꯤ ꯑꯁꯥ ꯑꯃꯨꯛ ꯅꯍꯧꯅꯅ ꯄꯤꯔꯛꯏꯕ ꯃꯁꯤꯁꯨ ꯑꯉꯛꯄꯅꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯤꯠꯀꯨꯞꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯅꯥꯛꯆꯦꯞꯇ ꯆꯍꯤ 3-4ꯗꯤ ꯐꯥꯖꯤꯜꯂꯛꯂꯦ ꯃꯇꯝꯗꯤ ꯂꯦꯞꯇꯅ ꯍꯧꯈꯤ ꯊꯕꯛ ꯑꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯍꯨꯠꯇ ꯆꯪꯍꯧꯕꯅꯤ ꯇꯝꯄꯥꯛ ꯃꯁꯥꯃꯛꯇꯤ ꯊꯕꯛꯁꯤ ꯇꯧꯅꯤꯡꯈꯤꯗꯕꯅꯤ ꯃꯆꯥ ꯂꯩꯕꯅꯤꯅ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯇꯧꯍꯟꯈꯤꯕꯅꯤ ꯆꯍꯤ ꯑꯃꯔꯣꯝꯗꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯄꯨꯝꯕ ꯍꯨꯟꯗꯣꯛꯇꯨꯅ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯈꯤ ꯐꯤꯔꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯃꯅꯦꯝꯅ ꯍꯥꯏꯈꯤ ꯏꯕꯦꯝꯃ ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯆꯠꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯥꯅꯨꯄꯤꯒꯨꯝꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯧꯅꯗꯕꯗꯤ ꯅꯠꯇꯦꯗꯅ ꯇꯝꯄꯥꯛ ꯃꯅꯦꯝꯕꯨ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯃꯃꯥ ꯃꯛꯀꯨꯝ ꯈꯟꯖꯈꯤ ꯃꯃꯤꯠꯇ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯕ ꯄꯤꯒꯤ ꯏꯆꯦꯜ ꯈꯔ ꯑꯔꯠꯄ ꯂꯩꯇꯅ ꯅꯥꯊꯔꯛꯈꯤ ꯃꯗꯨꯇ ꯅꯠꯇꯅ ꯃꯅꯦꯝꯅ ꯇꯨꯃꯤꯟ ꯃꯁꯤ ꯈꯨꯗꯤꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯀꯌꯥꯗ ꯀꯞꯆꯈꯤꯕ ꯑꯗꯨꯅꯁꯨ ꯇꯝꯄꯥꯛꯀꯤ ꯊꯃꯣꯏꯕꯨ ꯍꯟꯖꯤꯜ ꯊꯨꯒꯥꯏꯈꯤꯗꯕ ꯅꯠꯇꯦ ꯇꯞꯅ ꯍꯧꯈꯤ ꯂꯣꯏꯅꯅ ꯑꯍꯣꯡꯕ ꯀꯌꯥꯁꯨ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯄꯨꯔꯛꯈꯤ ꯉꯁꯤꯗꯤ ꯇꯝꯄꯥꯛꯇꯨ ꯏꯅꯧ ꯅꯧꯊꯣꯛꯈ꯭ꯔꯦ ꯐꯤꯖꯦꯠꯇꯨ ꯊꯣꯏꯅ ꯀꯥꯏꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯍꯥ ꯑꯣꯏꯔꯨꯕꯒꯤ ꯗꯣꯁꯅꯤ ꯍꯥꯏꯅꯤꯡꯉꯤ ꯇꯅꯧꯔꯤꯕꯤ ꯃꯥꯕꯨ ꯎꯕꯗ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯆꯍꯤ ꯈꯔ ꯂꯩꯁꯤꯜꯂꯛꯂꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯇꯝꯄꯥꯛ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦ ꯅꯆꯥꯁꯨ ꯅꯪꯕꯨ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯅꯍꯥꯛꯁꯦ ꯑꯗꯨꯝꯅ ꯄꯨꯟꯁꯤꯗꯣ ꯂꯦꯜꯍꯟꯅꯤꯡꯗꯦꯕꯣ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯅꯤ ꯃꯈꯣꯏꯅ ꯇꯧꯕꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯅꯨꯄꯤꯅꯕꯨ ꯇꯧꯔꯕꯗꯤꯅꯦ ꯑꯗꯣ ꯏꯕꯦꯝꯃ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯆꯥꯁꯨ ꯑꯃꯠꯇꯅꯤ ꯅꯌꯨꯝ ꯄꯥꯅꯕ ꯇꯧꯁꯤꯀꯣ ꯐꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯤꯔꯛꯂꯕꯁꯨ ꯇꯝꯄꯥꯛ ꯃꯈꯣꯏꯕꯨ ꯁꯥꯎꯅꯤꯡꯉꯤ ꯋꯥꯔꯧꯏ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯁꯥꯛꯏ ꯇꯥꯏꯅꯐꯝ ꯈꯪꯗꯦ ꯑꯃꯔꯣꯝꯗ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯂꯩꯍꯟꯕꯁꯨ ꯅꯠꯇꯦ
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯦꯝꯅ ꯃꯥꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯊꯝꯂꯤꯕꯅꯤ ꯃꯁꯤꯃꯛꯅꯁꯨ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯅꯤ ꯃꯆꯥꯁꯤꯒꯤ ꯑꯁꯥꯗꯅꯤ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯗꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯀꯤꯁꯨ ꯀꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯃꯅꯦꯝꯗ ꯅꯠꯇꯅ ꯃꯁꯜꯅ ꯃꯉꯣꯟꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯃꯛꯇꯤ ꯇꯁꯦꯡꯅ ꯅꯧꯖꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯥꯡꯕ ꯉꯝꯍꯟꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯦꯝꯗ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯌꯦꯡꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯊꯟꯇꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯑꯣꯏꯒꯗ꯭ꯔꯥ ꯃꯗꯨꯃꯛꯇꯤ ꯈꯪꯗꯦ ꯆꯔꯛ ꯆꯍꯤꯡ ꯅꯥꯏ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯖꯤꯜꯂꯛꯇꯦ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯅꯤꯡꯂꯛꯇꯦ ꯍꯦꯟꯗꯣꯛꯅ ꯃꯍꯥꯛ ꯃꯐꯝ ꯑꯇꯩꯗꯁꯨ ꯆꯠꯅꯤꯡꯉꯨꯗꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯑꯁꯨꯝ ꯏꯐꯥ ꯐꯥꯖꯤꯜꯂꯛꯄꯒꯨꯝꯃꯤ ꯃꯥꯒꯤꯗꯃꯛ ꯊꯣꯡ ꯂꯥꯎꯅ ꯃꯇꯝ ꯆꯨꯞꯄ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯕꯁꯨ ꯃꯄꯥꯝꯗ ꯅꯣꯡꯃꯇ ꯆꯠꯅꯤꯡꯂꯨꯗꯦ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯗꯕꯁꯨ ꯅꯠꯇꯦ ꯃꯗꯨꯁꯨ ꯃꯅꯦꯝꯅ ꯇꯦꯡꯊꯥꯅ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯑꯃꯗꯤ ꯃꯆꯥꯕꯨ ꯃꯨꯜꯍꯧꯕꯅꯤ ꯃꯁꯨꯃꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯇꯝꯄꯥꯛꯁꯨ ꯃꯅꯦꯝꯅ ꯈꯝꯂꯝꯗꯕꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯪꯕ ꯉꯁꯤꯒꯤ ꯃꯤꯠꯀꯨꯞ ꯑꯁꯤꯗꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯧꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯝꯄꯥꯛꯇꯨ ꯍꯩꯅꯤꯡꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝꯃꯤ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯤꯠꯀꯨꯞꯁꯤꯡ ꯑꯃꯗꯤ ꯂꯦꯞꯇꯅ ꯂꯥꯛꯂꯤꯕ ꯃꯤꯠꯀꯨꯞꯁꯤꯡ ꯑꯁꯤꯒꯤ ꯂꯪꯗꯥꯏ ꯑꯅꯤꯁꯤꯅ ꯃꯥꯕꯨ ꯄꯨꯝ ꯊꯤꯠꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯔꯤ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯇꯤꯡꯈꯪ ꯇꯨꯝꯕꯧꯅ ꯊꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯪꯁꯦꯛꯇꯨꯅ ꯊꯅꯝꯂꯒ ꯀꯩꯗꯅꯣ ꯂꯥꯞꯅ ꯆꯦꯟꯅꯤꯡꯂꯛꯏ ꯐꯅꯃꯛꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯁꯨ ꯀꯥꯗꯨ ꯃꯩ ꯊꯥꯡꯒꯠꯇꯦ ꯏꯅꯝꯃ ꯏꯅꯝꯃ ꯑꯃꯕꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯕꯗꯕꯨ ꯑꯗꯨꯛ ꯋꯥꯔꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯗꯤ ꯑꯍꯜꯅꯤꯅ ꯄꯪꯉꯥꯡ ꯉꯥꯡꯖꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯆꯩꯔꯤꯕꯗꯨꯅꯤ ꯃꯆꯜ ꯅꯨꯄꯤꯅ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯆꯜꯕꯨ ꯇꯝꯄꯥꯛꯅ ꯋꯥꯔꯧꯗꯕꯗꯤ ꯉꯝꯗꯦ ꯃꯍꯥꯛꯁꯨ ꯉꯥꯏꯔꯦ ꯃꯅꯦꯝꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯑꯁꯣꯏꯕ ꯇꯠꯇꯅ ꯊꯤꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯝꯄꯥꯛꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯃꯤꯅꯤ ꯅꯠꯇꯦ ꯏꯅꯝꯃ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅꯒꯅꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯔꯤꯒꯤꯁꯨ ꯈꯪꯂꯣꯏ ꯇꯥꯃꯣꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯗꯕꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯋꯥꯔꯧꯔꯝꯂꯣꯏꯗꯕꯅꯤ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯜ ꯅꯨꯄꯤꯗꯨ ꯍꯤꯛ ꯍꯤꯞ ꯀꯞꯊꯣꯔꯛꯈꯤ ꯍꯟꯗꯛꯇꯤ ꯇꯝꯄꯥꯛꯇꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇꯕꯒꯤ ꯃꯇꯧꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤꯗꯨ ꯐꯥꯎꯅꯕꯒꯨꯝꯃꯤ ꯃꯥꯁꯨ ꯌꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯈꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯃꯦꯁꯅ ꯍꯥꯏꯔꯝꯃꯦ ꯇꯝꯄꯥ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯍꯥꯛꯅ ꯍꯩꯅꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯦ ꯀꯩꯗꯧꯕꯒꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯕ ꯑꯩꯕꯨ ꯃꯤ ꯌꯥꯝꯅ ꯍꯩꯅꯒꯟꯗꯕ꯭ꯔꯥꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯈꯔ ꯊꯦꯝꯅꯧꯗꯨꯅ ꯃꯆꯥ ꯃꯃꯧꯗ ꯉꯥꯡꯕ ꯁꯛꯄ ꯀꯌꯥ ꯍꯩꯖꯗꯕꯗꯨꯗ ꯍꯩꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ ꯊꯥꯖꯗ꯭ꯔꯒ ꯍꯌꯦꯡ ꯅꯈꯣꯏꯗ ꯂꯥꯛꯂꯒ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯗ ꯔꯥꯃꯦꯁꯀ ꯃꯈꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯈꯤꯕ ꯈꯪꯍꯧꯗꯦ ꯅꯤꯡꯁꯤꯡ ꯃꯃꯤ ꯑꯗꯨꯅ ꯑꯍꯥꯡꯕ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯤꯟꯈꯤ ꯇꯝꯄꯥꯛ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ ꯃꯆꯜ ꯅꯨꯄꯤꯗꯨ ꯃꯅꯝꯃꯒꯤ ꯇꯧꯊꯣꯛꯇꯅ ꯇꯧꯕ ꯃꯇꯧꯗꯨ ꯎꯕꯗꯨꯗ ꯉꯛꯂꯝꯃꯤ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯞꯂꯤ ꯇꯞꯂꯤ ꯃꯅꯝꯃꯒꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤ ꯎꯔꯛꯏ ꯈꯔ ꯂꯥꯞꯇꯛꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤꯃꯠꯇ ꯇꯧꯅꯈꯤꯗꯕ ꯑꯃꯒꯨꯝ ꯃꯅꯝꯃꯅ ꯃꯆꯥ ꯂꯛꯅꯕꯗꯨ ꯃꯃꯥꯁꯨ ꯅꯣꯛꯏ ꯃꯁꯨꯅ ꯁꯦꯡꯐꯥꯠꯇꯅ ꯃꯆꯦꯠ ꯃꯆꯦꯠ ꯃꯔꯣꯜ ꯁꯨꯗꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯗ ꯃꯆꯜꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯅꯣꯛꯄꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯀꯅꯥꯁꯨ ꯅꯤꯡꯁꯤꯡꯅꯈꯤꯗꯕꯒꯤ ꯃꯇꯧꯅꯤ ꯁꯩꯇꯖꯨꯛꯇ ꯕ꯭ꯔꯤꯟꯗꯥ ꯁꯇꯤ ꯀꯧꯕꯤ ꯙꯔꯃꯅꯤꯇꯤ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯈꯤ ꯁꯇꯤ ꯑꯁꯤ ꯁꯪꯈꯆꯨꯔ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯝꯃꯤ ꯁꯪꯈꯆꯨꯔ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯁꯤꯗꯤ ꯀꯟ ꯊꯧꯕꯗ ꯃꯄꯥ ꯂꯩꯔꯝꯗꯦ
lai mayambusu mahakna thina laknarami layambu joy tawrammi lai koti kuntha humdoibu namtharaga thamjammi brinda satina satigi dharma kaidabana mapuroibana layambu ngambani haibasi lai mayamna khanglammi maramasina layam singna kibadagi brahmagi manakta chatlammi brahmagi saranda khurumlaga hangachai prabhu sankhasur hariba hingsaba asibu hatpiyu lai mayambu mahakna ot naibasida khangba ngamnadre ibungona thaujanbiyu haina hanna haijarammi layamgi mapau tavada brahmana dhyan tauraga yengi sankhasur hatnabagi damak layamna brahmabu puja taurakle Bisnuna Brahmada Sankhasur hatnanaba thaujal amata pinabiyu haina haijarammi Brahma nangi kari nara laiduna Sankasurna ngamlibano. Bisnugi mapau tavada Brahmana hangachai. Prabhu, Sankasur hariba hingsaba sina, lai koti kuntha humdoibu, otpi naibiba ngambagi maramdi. Magi nupisi, sati oiba maramna, mayamdagi mapuroibana henduna, ot naiba ngamlibani. Magi Brinda Devi kaubi nupise, jagatta magumna mapuroiba ningba, sati dharma ngakpi amata leite. Mabu sati dharmadagi kahenba taragadi Sankhasurubu hatba ngamni Brahmagi wadu tavada Bisnuna hairammi Brahma nangsu yumda hallo aisu hallage asumna lai singna mayumda hanakre asumna Bisnuna khalammi Brinda satigi dharma tugaina bagidamag Sankhasur leibakta chattaba yadre Baramasidagi mahak satnabagidamag sem sarammi Bisnuna Brahmabu Garur tonglaga Sankhasur leibak yauna purakle Bisnuna Brindabu Sati dharma kahellage haiduna Sankhasur saktam laurakle Brinda Sati manakta Bisnuna Sankhasur maongda lengsilakle Brinda Satina mapuroiba halakle haiduna Asengba isingna khuya senglammi Dhup thongmai katuna mapuroiba bu kurumjarami Pana khudap lansilli Sandol makhal suna sajjarammi Mapuroibabu thaugal taujarammi Brinda Satina sanagi kangthol mathakta Bisnubu mapuroibani khanduna ahing nungyai sukpa harau nungaina lakna phanaduna sanaminarammi asum tongna nongan kiba khanghaude ahing du haukhre Bisnuna mahoksagi masagi saktamda hanjilaklammi aduga Brinda Satida Sankhasur natte haibasi khanghallammi Brinda Satina magi sati dharma kaya haibasi khanglavada mamitta mapi tana kaplammi minamduna Brinda aibu sati dharma thugaibagi damak Bisnu nangsu nung oloko haina sap tauraklammi Bisnu satigi sapna nung onba taravada Bisnuna Brinda Satida sap taurammi Brinda nangsu u onduna leimai thakta hauro Tulsigi angsada Brinda nangna tinduna Kalijuk yaurabada laimai thakta u oina hauduna lemna mangdaba oiro Brinda Sati haiba warisi mipum khutingna taraka Brinda Satina Sati dharma ngakna satpana mapuroibabu thangta sangdaba ohelli haibasi khangnazarasanu Bisnungi khubakta Sankhasur mathwai tharo haina tamlakpana Brinda abu Bisnuna Sati dharma thugaiba ngambani asumna hairammi matangsida Sankhasur halaklammi Mahakna Bisnuda hairammi Hey Bisnu nathwai siningdabadi chalhoro aigi konungda lona sangduna aigi lanjadrabi sati oibi nupibu launam tawtuna sati dharma thugairiba karigino Sankhasur haiba hingsaba aigi igun tadabra haujikti nahak chalhoro kariguma chalhaudragadi aina nangbu nathwai lauragani layambu ngamba Sankhasur aini pumnamak maithiba piramlabani Karina tiknagun leiduna aibu lan singaribano Sankhasur wahai singduda Bisnuna momon nokna khummi hai Sankhasur haiba hingsaba aduk hakna napal tawganu nakutta kulai paikhatlu Bisnu itik khangange lan tawbasida aina nahakpu kigadaba natte Bisnu su kulai paire Sankhasur su kulai paikhatle akanba maongda lan thengnarammi Bisnuna lirung ten paikhatle tenjai lising kapsilaklammi Sankhasur nasu tenjai singdu thabat kakhatle Bisnuna maigi tel kaplaktuna Sankhasur ki mabukta pale Sankhasur laimaida ture
Sankhasur masa pumnamak mayna phong launa sakle. Sankhasur sawanbadagi thamchet saba telbu kabak lammi. Vishnu irai laina kakhat lammi. Vishnu sauba henman kivadagi sakra langsilakle. Sakra thaduna Sankhasur laimaida wantharaga tare. Gyan tarak lavada Sankhasur laina yengi. Mamangda yuthak sama sauba nung amakhak taraga leiba ure. Vishnu bu hatke haiduna nung du thangat lammi. Sankhasur hulak lammi. Nung aduna Vishnu ki mathabakta panbadagi. Vishnu thak thak nikladuna laimaida tuthakre. Vishnu gyan tadana turaga leiba ubaduda. Lai mayamna kumay yinglambadagi. Hingsabagi makhubakta layam pumnamak mangba tare haiduna. Wa hainarak lammi. Mataududa garuruna laurakhi. Ho ibungo nangdi sanagi kangthol tarada yahip libani. Karisu leitraba hingsabagi makhutta maithiba haunade. Masigi matung ngaihak leiragadi Vishnu gyan tarakle. Vishnu sakra pairaga amuk hanna lan taurakle. Mathangda Vishnu padama haiba khulaidu pairaga amuk kabak lammi. Sankhasur mapangal halak lavada Brinda satida onsilak lammi aduga hairammi. Brinda nangna lisat nairudabana Sankhasur aise laigi mayokta lepangamdabani. Sankhasur gi wadu tawada Brinda hairammi. Ibungo nanay aidi nupigi zata pokpana wakhal thenbi oibana. Vishnu ibungo gi saktam lauraga minam tawbikre. Nanaybu sati dharma tugaibikre. Ibungo bu hatnanaba nanay sati Ibungo bu hatnabagi damag nanay aibu sati tugaibibani haibase khamja haudre. Waro biganu nanay aidi Vishnu gi seba phanglure. Bidhina tambo oikre. Asumna hairammi. Tanza asida Vishnu sutrason langsilak lammi. Sankhasur gi makut ani makong ani du kakhatle. Makong makut yaudravada Sankhasur laimaida on thoina khangle. Sankhasur thawai tharamdai matamda Vishnu pap singdu kokpiraga hairakhi. Sankhasur nanggi lisatna nangna wajabani. Layambu ot naikiba mayamdugi papni nangna waribasi. Vishnu gi wahai singdu tawada Sankhasur mamit anida prem gi ira chelak lammi aduga hangatcharammi. Ibungo gi charan aduna nanai gi ikok thak asida thangat piyu asumna hairakhi. Vishnu sanbiraduna Sankhasur hingsabagi makokta makut anina nanthabirammi. Sankhasur nang waruganu. Hayeng kali haibazuk aduda Brinda di tulsi haibi udugi saktam lauraga Brinda sati haina khangnakragani. Vishnu aina sap tawkrabani. Vishnu aisu Brinda gi sapna nung olagani. Nung olaba Vishnu aisi tulsi Brinda gi makhongda leigani. Sankhasur nangna sangkha oina poklo. Nangonda hapa isingna bhakta rishi kayana tulsi Brinda ga loinena aingonda ising hairaga Sri Hari ki bhakta athoiba oisanu. Sankhada ising haptana katpataragadi Vishnu aina lauroi. Wahai singsi haiba loisilak laba kanda Sankhasur gi aroiba yahip tankre. Brinda satina mapuroiba leitrabaduda hinglubagi kanaba leitre nanay aibu lanbiro ipapsi kokpiro hairakhi. Brinda gi wahaidu tawada Vishnu momon nokna hairammi. Brinda nahakna hayeng kalizukta tulsi oina prithibigi mathakta hauba matamduda nangi namingna tulsi Brinda sati haina kauragadabani. Jiba pumnamakna nangbu latkadabani. Nangbu thawoidaba misingdudi imung manungdu awaba tasanu. Vishnu aina sila nunggi masak oina lauraga nangi nakhongda lengdana leigani. Miyoibana pap leiraba dasa phatrabadi tulsi Brinda nangbu latsaraga awa ana leitaba oisanu. Brinda nangbu latpa Vishnu aigi asengba bhakta oisanu. Tulsi manjuri kanglabadi mi adu masadhara pandaba oirasanu. Asumna hairaga Vishnu Brinda satida makutna sokpa matamdadi Brinda gi haksangdu khudakta tulsi maru onthokre. Tulsi marudu Mahadevana khungatlammi aduga mahaki satada yomsille. Mahadevana hairammi hayeng kali haibazuk aduda prithibigi mathakta Mahadeva aina masi soidanamak thagani hairammi. Mataw asumna wasakre. Kalizuk yorobada Mahadevana
ꯊꯥꯒꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯗꯤ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯃꯍꯥꯗꯦꯕꯒꯤ ꯖꯇꯥꯗꯨ ꯁꯥꯕꯅ ꯃꯩ ꯍꯧꯔꯛꯂꯕꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯖꯇꯥꯗꯒꯤ ꯇꯨꯜꯁꯤ ꯃꯔꯨꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯊꯛꯇ ꯊꯥꯔꯝꯃꯤ꯫ ꯑꯁꯤ ꯊꯣꯡ ꯊꯤꯡꯕ ꯑꯆꯪ ꯊꯣꯡ ꯍꯥꯡꯕ ꯅꯨꯃꯤꯠꯇ ꯃꯨꯔꯇꯤꯒꯤ ꯃꯊꯛꯇ ꯊꯥꯈꯤꯕ ꯑꯣꯏꯕꯅ ꯃꯔꯨꯗꯨ ꯈꯨꯗꯛꯇ ꯎ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯗꯦꯕꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯍꯔꯥꯎꯃꯟꯈꯤꯕꯗꯒꯤ ꯃꯍꯥꯗꯦꯕꯅ ꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯕ꯭ꯔꯍ꯭ꯃꯥꯁꯨ ꯀꯪꯉꯥ ꯇꯣꯡꯉꯒ ꯊꯨꯡꯂꯔꯦ꯫ ꯂꯥꯌꯥꯝꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯐꯝꯗꯨꯗ ꯂꯥꯛꯅꯔꯝꯃꯤ꯫ ꯖꯒꯣꯏ ꯍꯩꯕꯤꯅ ꯖꯒꯣꯏ ꯁꯥꯏ, ꯏꯁꯩ ꯍꯩꯕꯅ ꯏꯁꯩ ꯁꯛꯏ, ꯄꯨꯡ ꯌꯩꯕ ꯍꯩꯕꯅ ꯄꯨꯡ ꯌꯩ꯫ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯇꯨꯜꯁꯤ ꯃꯅꯥꯕꯨ ಶ್ರೀ ꯍꯔꯤꯒꯤ ꯆꯔꯟꯗ ꯀꯠꯄ ꯍꯧꯅꯈ꯭ꯔꯦ꯫ ꯕ꯭ꯔꯍ꯭ꯃꯥꯒ ꯃꯍꯥꯗꯦꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯜꯁꯤ ꯃꯅꯥꯕꯨ ꯃꯀꯣꯛꯇ ꯊꯦꯠꯄ ꯍꯧꯔꯛꯂꯦ꯫ ꯂꯥꯌꯥꯝꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯒꯪꯒꯥꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯒꯪꯒꯥꯅ ꯕ꯭ꯔꯤꯟꯗꯥꯗ ꯍꯥꯏꯔꯝꯃꯤ, ꯕ꯭ꯔꯤꯟꯗꯥ, ꯅꯪꯒ ꯒꯪꯒꯥ ꯑꯩꯒ ꯆꯠꯁꯤ, ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯪꯅꯔꯨꯁꯤ, ꯑꯩꯈꯣꯏ ꯃꯤꯁꯤ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯔꯨꯁꯤ꯫ ꯕ꯭ꯔꯤꯟꯗꯥ ꯁꯇꯤ ꯒꯪꯒꯥꯒ ꯂꯣꯏꯅꯅ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯕ꯭ꯔꯍ꯭ꯃꯥꯗ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯕꯒꯦ, ꯀꯅꯥꯅ ꯍꯦꯟꯅ ꯁꯇꯤ ꯑꯣꯏꯕꯒꯦ ꯍꯥꯏꯅ ꯒꯪꯒꯥꯅ ꯍꯪꯉꯤ꯫ ꯒꯪꯒꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏꯔꯛꯏ, ꯒꯪꯒꯥ, ꯅꯪꯅ ꯁꯥꯎꯔꯤꯕꯗꯨꯗꯤ ꯂꯥꯜꯂꯤ꯫ ꯕ꯭ꯔꯤꯟꯗꯥ ꯁꯇꯤꯗꯤ ꯇꯨꯜꯁꯤꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ, ꯕꯤꯁꯅꯨꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏꯅꯤ꯫ ꯅꯪꯗꯤ ꯕ꯭ꯔꯤꯟꯗꯥ ꯁꯇꯤꯕꯨ ꯁꯦꯡꯉꯨ꯫ ꯕ꯭ꯔꯤꯟꯗꯥ ꯂꯩꯕ ꯃꯐꯝꯗ ꯕ꯭ꯔꯍ꯭ꯃꯥ, ꯕꯤꯁꯅꯨ, ꯃꯍꯥꯗꯦꯕ ꯄꯨꯝꯅꯃꯛ ꯂꯦꯡꯗꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯇꯨꯜꯁꯤ ꯕ꯭ꯔꯤꯟꯗꯥ ꯁꯇꯤ ꯍꯥꯏꯅ ꯃꯤꯒꯧꯅꯔꯒꯗꯕꯅꯤ꯫ ꯇꯨꯜꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯖꯥ ꯀꯠꯆꯔꯕ ꯃꯤꯗꯣ ꯂꯥꯏ ꯐꯥꯎꯕꯅ ꯂꯥꯛꯅꯕ ꯉꯝꯂꯣꯏ꯫ ꯅꯨꯄꯤꯅ ꯇꯨꯜꯁꯤꯕꯨ ꯄꯨꯖꯥ ꯀꯠꯆꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯑꯋꯥꯕ ꯅꯪꯂꯣꯏ꯫ ꯇꯤꯔꯊ ꯀꯣꯇꯤ ꯀꯣꯇꯤꯅ ꯕ꯭ꯔꯤꯟꯗꯥ ꯁꯇꯤꯒꯤ ꯃꯈꯣꯡꯗ ꯇꯤꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯒꯪꯒꯥ, ꯅꯪꯅ ꯇꯨꯜꯁꯤꯕꯨ, ꯕ꯭ꯔꯤꯟꯗꯥ ꯁꯇꯤꯕꯨ ꯊꯧꯒꯜꯖꯧ꯫ ꯑꯁꯨꯝꯅ ꯕ꯭ꯔꯍ꯭ꯃꯥꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯚ꯭ꯌꯥꯁ ꯃꯨꯅꯤꯅ ꯇꯨꯜꯁꯤꯕꯨ ꯂꯥꯠꯆꯕꯅ ಶ್ರೀ ಹರಿಗೆ ಚರಣ್ ಫಂಗ್ಜꯈꯤ. ಶ್ರೀ ಕೃಷ್ಣ ಐಬು ಪೂಜಾ ಕಟ್ಪ ಮತಂದ ತುಳಸಿ ಮನ ಯಾವ್ದ್ರಬದಿ ಸನಾ ಲುಪಾನ ಹೈರಬಸು ಕೃಷ್ಣ ಐನ ಲೌಡ್ರೆ. ಸಂಕಸುರ್ನ ಪೋಖಿಪ ಸಂಖದ ಇಸಿಂಗ್ ಹಾಪ್ಲಗ ತುಳಸಿ ಮಥಕ್ತ ಹೈಥಜರಗ ಸಂಖಗಿ ಇಸಿಂಗ್ದ ಬೃಂದಾಮನ ಥಾದರಬದಿ ಕೃಷ್ಣ ಐನ ಖ್ವಾಯ್ದಗಿ ಸೆಂಗ್ಲೆ ಹೈನ ಲೌಗದೌರಿಬನಿ. ಸಂಧ್ಯಾ ಮತಂದ ತುಳಸಿ ಮಖೋಂದ ಧೂಪ್ ಥೌಮೈ ಕಟ್ಲಬದಿ ಧೂಪ್ಕಿ ಮೈಖೂನ ಕಾಯ್ರಕ್ಲಬದ ಹಿಂಸಾ ಯಾಯ್ತಂಬ ಅಮತ್ತ ಚಂಗ್ಬ ngамದ್ರೆ. ಸಂಖಸುರ್ನ ಸಂಖ ಒಯ್ರದುನ ಬೃಂದಾ ಸತಿಗ ಲೋಯ್ನನ ಲೈಜರೆ. ತುಳಸಿ ಮಖೋಂಗಿ ಮುತ್ತಿಕಾನ ಖ್ವಾಯ್ದಗಿ ಅಸೆಂಗ್ಬ ಚಂದಲ್ನಿ. ಅಸಿ ಹಾಯ್ದುನ ವಿಷ್ಣುನ ಮುತ್ತಿಕಾಬು ಸಿಜಿನರೆ. ತುಳಸಿ ಬೃಂದಾ ಮಖೋಂದ ಬ್ರಹ್ಮ, ವಿಷ್ಣು, ಮಹಾದೇವ ಲಯಾಮ್ನ ಪುನ್ನ ತಿಲ್ಲಗ ಲೈರೆ. ಸೊರಾರೇಲ್ಗೆ ಜಗೋಯ್ ಸಾಬಿ ಮಯಾಮ್ನ ಇಬೆಮ್ಮಗೆ ಥೌಗಲ್ ತೌರಗ ಲೈರಿಬನಿ. ತುಳಸಿಗೆ ಮಖೋಂದ ಧೂಪ್ನ ಸಿಂಗ್ಬಗಿ ಮೈಂಗಾಲ್ ಫಂಗ್ಬ ಮಫಮ್ದು ಸನೀನ ಯೆಂಗ್ಸಿನ್ಬ ngамದೆ. ಅಸುಮ್ ತೌನ ಬೃಂದಾ ಸತಿನ ವಾಸಕ್ ngakತುನ ತುಳಸಿ ಬೃಂದಾ ಒಯ್ಖಿ. ನುಪಿ ಒಯ್ಬಿಸಿಂಗ್ನ ಸತಿಗಿ ವಾಖಲ್ ಲೈಗದಬನಿ. ಲಾಯ್ ಕೋಟಿ ಕೋಟಿಸಿಂಗ್ನ ಹಾಟ್ಕೆ ಹಾಯ್ನ ಸೆನರಬಸು ನುಪಿ ಒಯ್ಬಿಸಿಂಗ್ನ ಮಪುರೊಯ್ಬಬು ನಿಂಗ್ಜಬ ತಾರಗದಿ ಲಾಯ್ ತಿನ್ನ ಹಿಂಸಾ ಯಾಯ್ತಂಬಸಿಂಗ್ನ ಯೆಂಗ್ಸಿನ್ಬ ngамಲೊಯ್ ಹಾಯ್ನ ಶ್ರೀ ಹರಿನ ಲಯಾಮ್ಸಿಂಗ್ದ ತಾಕ್ಪಿಖಿ. ಲಯಾಮ್ನ ತುಳಸಿ ಬೃಂದಾಬು ನುಪಿಗಿ ಥಾಕ್ತ ಪೋಕ್ಪ ತಾರಗಸು ಲಾಯ್ಬಕ್ ಫೈದ ಹಾಯ್ನ ಪೂಜಾ ಕಚ್ಚಖಿ. ಮಿಯೋಯ್ಬಗಿ ಖ್ವಾಯ್ದಗಿ ಮರು ಒಯ್ಬ ಲಿಸತ್ತಿ ಧರ್ಮ ನೀತಿ ಕಾಯ್ದಬ, ಇಸೋರ್ಬು ನಿಂಗ್ಜಬ, ಮಿಗಿ ಮಾಂಗ್ದನಬ ಖನ್ಬ, ಮಸಿನ ಮಸಾಗಿ ಮಿಕ್ಸತ್ ಅಮದಿ ಲೆಂಗ್ದಬ ಖುಬಂ ಫಂಗ್ಜಗದೌರಿಬನಿ. ಸಂಸಾರ ಅಸಿದ ನುಪಾ ಫತ್ರಬದಿ ಯುಮ್ ಅಮ ಪಾನ್ಬಗಿ ಕಾನರೋಯ್. ನುಪಿದಿ ಲಕ್ಷ್ಮಿಗಿ ಮಸಕ್ನಿ. ನುಪಿನ ಲಂಸತ್ ಫಜದ್ರಬ ಇಸೋರ್ಬು ನಿಂಗ್ದ್ರಗದಿ ಮಪುರೊಯ್ಬದು ಅವಾಬ ತಾಗನಿ. ಮಿಗಿ ಮಿಖಾ ಪೋನ್ಗನಿ. ಅಸುಮ್ನ ಲಕ್ಷ್ಮಿಗಿ ಚರಿತ್ರದ ಹಾಯ್ರಿಬನಿ. ನುಪಿನ ಮಪುರೊಯ್ಬ ಮಸಾಬು ಮಿರಾಯ್ದ್ರಬದಿ ಲಾಯ್ ಫತ್ತಬಸಿಂಗ್ನ ಯೆಂಗ್ಸಿನ್ಬ ngамದೆ ಹಾಯ್ನಸು ಹಾಯ್ನೈ. ನುಪಿ ಒಯ್ಬಿಸಿಂಗ್ನ ಧರ್ಮ ನೀತಿ ಫಜಬಿ, ಲಾಯ್ಬು ಥಾಜಬಿ, ಮಪುರೊಯ್ಬ ನಿಂಗ್ಬಿ, ಮಪುರೊಯ್ಬಬು ನಿಂಥಿನ ಸೆಬಾ ತೌಬಿ, ಹಾಯ್ಬ ಇನ್ಬಿ ಒಯ್ಗದಬನಿ ಹಾಯ್ನ ತಾಕ್ಪಿರಿ. ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯝꯁꯟ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯥꯏꯕꯪ ꯃꯤꯅꯁꯤꯡꯒꯤ ꯁꯨꯔꯨꯡꯗ ꯂꯩꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ. ꯃꯔꯤꯡ ꯀꯥꯡꯂꯨꯞ ꯑꯃ
ꯆꯤꯡꯒꯤ ꯑꯆꯧꯕ ꯁꯨꯔꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯗꯒꯤꯗꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯁꯨꯔꯨꯡꯗꯨꯗ ꯆꯠꯂꯛꯇ꯭ꯔꯦꯗꯣ꯫ ꯆꯠꯂꯛꯇꯕꯁꯤꯒꯤ ꯃꯊꯛꯇ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯊꯪꯕ ꯊꯣꯡ ꯑꯣꯏꯔꯤꯕ ꯁꯔꯨꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯈꯛꯅ ꯃꯊꯛꯇ ꯌꯥꯜꯂꯒ ꯂꯩꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯨꯟꯊꯔꯒ ꯆꯠꯇ꯭ꯔꯒꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯐꯔꯦ, ꯑꯍꯟꯗꯗꯤ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯐꯧ ꯆꯦꯡ ꯃꯅꯥ ꯃꯁꯤꯡ ꯁꯥꯒꯤ ꯁꯥꯗꯨꯝ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯈꯨꯂꯥꯛꯄ ꯔꯥꯡꯃꯨꯇꯤꯜꯅ ꯃꯌꯥꯝꯁꯤꯒꯤ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯌꯦꯜ ꯊꯧꯗꯥꯒꯤ ꯃꯈꯥꯗ ꯃꯌꯥꯝꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯟꯊꯔꯒ ꯂꯩꯕꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯄꯁꯤ ꯀꯨꯏꯔꯦ꯫ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯊꯕꯛ ꯊꯅꯥ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯥꯊꯤꯅ ꯑꯄꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯣꯠꯆꯥꯎ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯄꯁꯨ ꯌꯥꯗ꯭ꯔꯦ꯫ ꯁꯟ ꯅꯨꯡ ꯍꯣꯏꯖꯤꯟꯕ, ꯑꯍꯤꯡ ꯌꯥꯔꯦꯛꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯧꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯂꯣꯟꯅꯔꯤꯕ ꯅꯨꯡꯁꯤꯡꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯒ ꯃꯃꯥꯏꯗꯨ ꯄꯨꯟꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯈꯨꯠ ꯊꯥꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯆꯞ ꯌꯨꯡꯅ ꯉꯝꯈ꯭ꯔꯕ ꯅꯨꯡꯄꯥꯛꯇꯨꯒꯤ ꯃꯊꯛꯇ ꯀꯔꯝꯅ ꯈꯨꯅꯥꯝ ꯁꯦꯝꯂꯒ ꯃꯊꯛꯇ ꯀꯥꯔꯨꯅꯤ? ꯃꯈꯨꯜ ꯃꯆꯥ ꯑꯃꯕꯨꯗꯤ ꯍꯨꯠꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯗꯨ ꯏꯟꯊꯒꯗꯕꯗ ꯊꯋꯥꯏ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯒꯤ ꯀꯅꯥꯃꯠꯇꯅ ꯊꯧꯅꯥ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯗꯨꯗ ꯈꯨꯂꯥꯛꯄ ꯔꯥꯡꯃꯨꯇꯤꯜꯅ ꯃꯄꯥꯡꯒꯜ ꯐꯔꯕ ꯁꯥ ꯃꯌꯥꯝ, ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯤꯖꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯗꯨ ꯏꯟꯊꯣꯛꯄꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯩ, ꯅꯣꯡꯁꯥ, ꯁꯟ ꯂꯥꯕ, ꯏꯔꯣꯏ, ꯁꯥꯃꯨ ꯃꯌꯥꯝꯅ ꯃꯊꯪ ꯃꯊꯪ ꯍꯣꯠꯅꯔꯛꯄꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯇꯨ ꯂꯪꯅ ꯅꯥꯟꯕ, ꯃꯁꯥ ꯐꯕ ꯂꯝꯁꯟ ꯃꯔꯥꯏꯕꯛ ꯌꯦꯡꯅꯅꯕ ꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯊꯣꯔꯛꯂꯒ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯃꯤꯑꯣꯏꯕ ꯁꯥ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯨꯡꯖꯥꯎꯁꯤ ꯏꯟꯊꯣꯛꯄ ꯉꯝꯂꯒꯗꯤ ꯑꯩꯕꯨ ꯂꯧ ꯈꯣꯏꯕꯗ ꯈꯪꯗꯦ, ꯄꯣꯠ ꯆꯤꯡꯕꯗ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ ꯍꯥꯏꯗꯅ ꯋꯥꯁꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯗꯅ ꯏꯅꯤꯡ ꯇꯝꯅ ꯂꯩꯖꯕ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤꯒ ꯃꯌꯥꯝꯅ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯃꯌꯥꯝꯅ ꯌꯥꯕꯤꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 6ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯖꯥꯎꯁꯤ ꯑꯩ ꯁꯣꯏꯗꯅꯃꯛ ꯏꯟꯊꯣꯛꯆꯒꯦ꯫ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯊꯥꯖꯗꯦ꯫ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯅꯜꯂꯒ ꯁꯣꯏꯗꯅꯃꯛ ꯁꯤꯔꯒꯗꯧꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯝꯁꯟꯅ ꯃꯗꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯦ꯫ ꯃꯌꯥꯝꯅ ꯌꯥꯕꯗꯒꯤ ꯂꯝꯁꯟ ꯃꯇꯝ ꯏꯃꯥꯡ ꯃꯥꯡꯍꯟꯗꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯊꯕꯛꯅꯤ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯁꯤ꯫ ꯃꯈꯥꯒꯤ ꯅꯨꯡꯖꯥꯎꯗꯨ ꯍꯦꯛ ꯏꯟꯊꯣꯛꯂꯨꯕꯗ ꯃꯊꯛꯇꯒꯤ ꯃꯔꯣꯜ ꯃꯌꯥꯝꯗꯨ ꯀꯤꯟꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯨꯗꯛꯇ ꯅꯜꯂꯒ ꯁꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯣꯛꯄ ꯌꯥꯗꯦ, ꯏꯖꯠꯀꯤ ꯋꯥꯐꯝꯅꯤ꯫ ꯂꯝꯁꯟꯅ ꯃꯥꯒꯤ ꯀꯜꯂꯕ ꯃꯁꯤ ꯑꯅꯤꯗꯨꯅ ꯅꯨꯡꯖꯥꯎꯗꯨꯒꯤ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯌꯦꯡꯂꯒ ꯃꯨꯛꯇꯨꯅ ꯊꯝꯃꯤ꯫ ꯈꯨꯗꯨꯝꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨꯁꯨ ꯈꯣꯡꯐꯝ ꯆꯦꯠꯀꯗꯕ ꯃꯑꯣꯡ ꯌꯦꯡꯂꯒ ꯊꯥꯔꯦ꯫ ꯑꯗꯨꯒ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯏꯜꯂꯛꯄꯕꯨ ꯅꯨꯡꯗꯨ ꯃꯁꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ꯫ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯔꯛꯄꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯕ ꯃꯈꯩ ꯍꯣꯠꯅꯔꯛꯄꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ 4ꯅꯤ ꯁꯨꯔꯛꯄꯗꯗꯤ ꯃꯁꯤ ꯃꯇꯣꯟꯅ ꯅꯝꯕꯗ ꯅꯨꯡ ꯃꯆꯦꯠ ꯈꯔ ꯀꯥꯗꯤ ꯀꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯖꯥꯎꯒꯤ ꯁꯔꯨꯛꯇꯤ ꯃꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯣꯠꯅꯔꯛꯄꯁꯤꯅ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯂꯝꯁꯟꯗꯨ ꯋꯥꯕꯒ ꯆꯣꯛꯊꯕꯒꯅꯦ ꯃꯁꯥꯗꯨ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯥꯗꯤ ꯊꯥꯗꯣꯛꯄ ꯂꯩꯇꯦ꯫ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯆꯣꯛꯊꯔꯤꯕꯗꯨ ꯐꯅꯅꯕ ꯃꯄꯥꯡꯒꯜ ꯍꯪꯒꯠꯅꯕ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯈꯟꯗꯨꯅ ꯃꯔꯨꯞ ꯍꯨꯏꯗ ꯍꯥꯏꯖꯔꯝꯃꯤ, ꯃꯔꯨꯞ, ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯖꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯂꯩꯊꯔꯛꯇ꯭ꯔꯤꯉꯩꯗ ꯃꯔꯨꯞꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯀꯟꯅ ꯈꯣꯡꯕꯤꯌꯨ, ꯑꯩꯕꯨ ꯈꯔ ꯍꯧꯗꯣꯛꯄꯤꯔꯛꯎ꯫ ꯍꯨꯏꯅ ꯍꯣꯏ ꯍꯣꯏ ꯍꯧꯗꯣꯔꯛꯀꯦ ꯇꯨꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯝꯁꯟꯗꯨ ꯇꯨꯝꯈ꯭ꯔꯦ꯫ ꯍꯨꯏꯗꯨꯁꯨ ꯑꯇꯟꯕ ꯍꯨꯏ ꯑꯣꯏꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯕꯗꯒꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗꯗꯤ ꯅꯨꯡꯊꯤꯜ ꯐꯅ ꯌꯥꯝꯅ ꯑꯣꯏꯁꯤꯜꯂꯝꯂꯦ꯫ ꯄꯥꯈꯠꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯒ ꯂꯝꯁꯟꯒꯤ ꯃꯅꯥꯀꯣꯡꯗ ꯍꯧꯅ ꯑꯃꯨꯛꯇꯪ ꯈꯣꯡꯖꯤꯜꯂꯝꯃꯤ꯫ ꯂꯝꯁꯟꯗꯨ ꯈꯪꯃꯟꯈꯤꯕꯗꯒꯤ ꯍꯨꯏꯗꯨꯕꯨ ꯁꯥꯎꯔꯝꯃꯤ꯫ ꯍꯨꯏꯅ ꯍꯥꯏꯖꯕꯗꯒꯤ ꯂꯝꯁꯟꯗꯨ ꯁꯥꯎꯕ ꯅꯦꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯕꯗꯒꯤ ꯂꯝꯁꯟꯗꯨ ꯃꯁꯥ ꯇꯦꯛꯈꯠꯂꯛꯂꯝꯃꯤ꯫ ꯅꯨꯡ ꯏꯟꯕꯒꯤ ꯊꯕꯛꯇꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫
Mana masina sauraba nungdu inba ubaduda yengiba miyamdu noe. Oisu oireroidaba thabak asida tau sarise asumna mayamna haine. Adubu lamsandi hanba laite. Mana tauriba thabak aduda pukning sangi. Yengliba babok singdu ngayhak asum noknarambadagi lamsanna areiba thauna pangal putuktuna hotnavadu ubaduda makhoi tumin laikre. Karigumba amadi soidana thoklaragani khanduna mathwai changna yengnai. Ngayhak hotnaraba matungda lamsan amuk potharammi. Numidang wayam osilakle numit tagadaba ngayhak tangaire. Lamsandu ngayhak potharubadagi masa tekhalakpadagi aroiba changyang taunanaba hawgallakhi. Ngasaygi hanagi fibamduda sekshinna leiraga leijabi thaduna amuktang inbabu sauraba nungpaktu matek kharadi grong launa chatkre. Adudagidi khongpham amuk semlaga anirak suba oina aroiba khuin amuktang inbabu nungzaudu hana palamiba adu nanthokhirammi lokha yongna grong grong takre. Kumai yenglamliba mayamdu mangumna thokre. Lamsan magi thabaktuda mai pakle. Mayam pumnamakna khubak khuraga harauba phongduknakhi amadi lamsanbu angakpa phangna thagatnakhi. Hana yanakhibagi matung inna magi thabak pangthoklabanina magi apamba loinamak thungkhre. Aduna ngasi phawbada lamsanbu thabak amata sijinadriba maning tamna umang wamangda chattuna lairibasigi maram asini. Pukning ani longdana thawai changna tawba thabakti soidanamak mai pae. Lamsanna aningba amaga loinana thawai manga khubakta haptuna hotnabadagi ngamgani thazaraba thabaktu mai pakhi.